ꯅꯤꯡꯁꯤꯡꯕꯤꯌꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯁꯩ ꯀꯔꯤꯒꯨꯝꯕꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯕ ꯅꯤꯡꯁꯤꯡꯕꯤꯌꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯁꯩ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯕ ꯁꯛꯆꯒꯦ ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯅꯨꯡꯁꯤꯠ ꯏꯁꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯑꯩ ꯅꯪꯇ ꯄꯩꯅꯕꯤꯁꯨꯋꯦ ꯑꯩ ꯅꯪꯇ ꯄꯩꯅꯖꯦꯅꯦ ꯑꯩ ꯅꯪꯇ ꯄꯩꯅꯕꯤꯁꯨꯋꯦ ꯑꯩ ꯅꯪꯇ ꯄꯩꯅꯖꯦꯅꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯕ ꯅꯤꯡꯁꯤꯡꯕꯤꯌꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯁꯩ ꯑꯁꯨꯛ ꯀꯨꯏꯕ ꯇꯤꯟꯅꯔꯛꯄ ꯅꯪ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯀꯥꯏꯅꯔꯛꯀꯅꯤ ꯑꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅ ꯆꯩꯅ ꯂꯣꯏꯅꯔꯛꯄ ꯍꯔꯥꯎꯃꯤꯅꯣꯡ ꯇꯝꯅꯔꯤꯉꯩ ꯑꯁꯨꯝꯅ ꯂꯥꯞꯅꯅꯤ ꯈꯜꯂꯨꯗꯦ ꯉꯁꯤꯗꯤ ꯂꯥꯞꯅ ꯂꯩꯅꯔ ꯃꯇꯝꯁꯤꯗ ꯄꯨꯡꯍꯥꯡ ꯍꯥꯡꯂꯦ ꯅꯪ ꯌꯥꯎꯗ꯭ꯔ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪ ꯌꯥꯎꯗ꯭ꯔ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯥꯎꯉꯝꯗꯦ ꯂꯥꯛꯅꯤꯡꯂꯦ ꯎꯅꯤꯡꯂꯦ ꯅꯨꯡꯁꯤꯍꯜꯂꯦ ꯀꯥꯎꯉꯝꯗꯦ ꯂꯥꯛꯅꯤꯡꯂꯦ ꯎꯅꯤꯡꯂꯦ ꯅꯨꯡꯁꯤꯍꯜꯂꯦ ꯑꯩ ꯅꯪꯇ ꯄꯩꯅꯕꯤꯁꯨꯋꯦ ꯑꯩ ꯅꯪꯇ ꯄꯩꯅꯖꯦꯅꯦ ꯑꯩ ꯅꯪꯇ ꯄꯩꯅꯕꯤꯁꯨꯋꯦ ꯑꯩ ꯅꯪꯇ ꯄꯩꯅꯖꯦꯅꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯕ ꯅꯤꯡꯁꯤꯡꯕꯤꯌꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯁꯩ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯕ ꯁꯛꯆꯒꯦ ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯅꯨꯡꯁꯤꯠ ꯏꯁꯩ ꯑꯩ ꯅꯪꯇ ꯄꯩꯅꯕꯤꯁꯨꯋꯦ ꯑꯩ ꯅꯪꯇ ꯄꯩꯅꯖꯦꯅꯦ ꯑꯩ ꯅꯪꯇ ꯄꯩꯅꯕꯤꯁꯨꯋꯦ ꯑꯩ ꯅꯪꯇ ꯄꯩꯅꯖꯦꯅꯦ
Thank you all.